Krugi Matungda Kangpokpi Desu Chief Minister Biren Butaram no Okre District Asik Office ani Chief Minister na Sangakre. Mai Pakpo Haibusi Miyangi Yaifana Bathabak Taubang Ambaduni Haina Minister Radhesham na Fongdokre. Lakliba Nongjumi from the ILP bill passed Taunaba Congress na Hotnaragani Haina MLA Joy Kishan na Fongdokle. Paknong gang rape ta Chenaba Mioy Singh da Hakpa Chairak Fanghangadabani Haina Lainga ki Mafam da Nupi Lup Taret na Taksilakli. Amasong International Astronomical Union na Manipuri scientist Guneshwar Thangzam bu ikai kunaba uttu na asteroids amabu Thangzam Haina Mingthon Kray. Mayambu Kurumzari Adom Yangribus Impact News ni Prime Time Manipuri News Bulletin Day Kaidem Jentisin na Mayambu Taram Nokchari. Nauna sem kiba Kangpokpi District ki miyam na Chief Minister but harauk tayam na okre loina na Kangpokpi District ki chakot thaurangi dambak lupa koti chamaga marfut ka manga kaithokle haina Chief Minister na lauthokre. Chief Minister Nongthomam Biren bu okpagi thoram adu maru oina kuki NP Manipur amadi district asigi tongan ba lup sing na miyam ga loina na district asigi headquarter da leiba Brigadier Thomas Ground da pangtokibani. Ngasigi thoram adu ki khudong chaba lautana Chief Minister na hai furup amana amabu hanthana yengba yaroi naga ni kuki ni maitai ni haibigi wakhalonda magi khanba thadokadabani. Manipur da yelhongai dagi laimin araklaba tongan ba furup sing asibu tokai tahanduna political gi khudong chaba launa ba hotnarambagi matam adu hojikti loire. Kangpokpi district ki oina lupa koti chamaga marfuga manga kaithokpa asigi manungda district hospital saba, tribal girls hostel saba, Kangpokpi nupi kaithel saba, guest house, power amadi lambi thong semjin ba yauna tongan ba thabak kaya yauri. Chief Minister Biren na makataraduna mahak okpagi thoram adu saruk yadringai mangoinana district asigi social welfare office amadi information office sangarangki office ani adu sangaraduna Chief Minister Biren na chakot thorangi lamda hen khudong chanaba district sing the principal secretary amamam thamle tha ani khudingi district sing yengsingani loinana yengsinbagi report sing adu mahaki khuthangda Prime Minister da yamna kumna state asigi chakot thorang sing yengsingani haina fongdoki. Nong Churabasu Chief Minister Okpigi Toramadda Mahiroi Naha Ahal Kayana Saruk Yaraduna Pangtoki. Toramadu ki Kudong Chaba Lauduna BJP Sadar Hills ki President Thang Zaman Haukipna Kangpokpi Thomas Ground the Stadium Ama Sana Bataksin ki. Toramagi Manung da Mafam Aduda Kundariba Furup Singi Puwari Dagi Sago Naraklaba Jago Ishai Kaya Suutki. Hujik Haubada Aina Department Singi 1 by 1 Kauraga implement Awayaba Kutta Pasai Oraba or Tauba Horaba or Tauba Haugadaba Punalupa Crore Samaga Marfu Manga Muki scheme project Amai Kangpokpi district Donga, two with the Paikalani habits may have a lot of ceremony. Kukina Manipur Gidam Song Givalan, Nagana Manipur Gidam Song Givalan, Maitaina Manipur Gidam Punmagam Song Givalado. Madugi hogi wari me adonga sin ningsen ka no punna leiro ene sorna ai koi de sinara bane masi mangan gumse please masigi love masigi trust masigi confidence ai koi masil gi marak da mangan gumse ngasi dege koi kuki ne bong angna gumse ki to koi mai ne bong angna gumse where one akoi naga ne bong tok si ki to ke angtang de koi apun boina sem botse Takalam Romda Chakot Kongtang da Mai Onsilasi Haiba Wakalona Sida Yumfam Orga Chief Minister na hai Manipur da issue kaya lay adubu issue sing aduda Mai Onsilingay da afaba lambi laytre afaba ising takpa ngamdre amadi tabak ayamba paikatpa ngamdana maram oiraga Maram ohele haina fongdoki isu sing asi lapna thamlaga ching tam chap manana chawkhatnaba hotnabada miyam na mateng pangbiu government asigi pandamdi miyam da development bani haina Chief Minister na fongdoki loinana Prime Minister na Manipur gi miyam da piramba thazaba sing thabak to onthoknaba hotnabada Minister Singh tumba chaba khangdana kanna hotnari haiki amromda National Highway gi saruk ama oina maudagi Imphal faubgi lambi semjinnaba work order thokre nongchingi fibam phattabana semba hautabani haina Chief Minister na fongdoki amasung lambi thong school water supply amadi tongan ba miyam gi yaifana ba thabak paikalakpada mioi kharana paisa khaiba sinmi sing faba punba tauba sing adu
tawbigunu paikhatliba thabak thoram sing asi Manipur miyam gini haiki karigumba pen double lerabasu ban blockade tawbugi mahutta government ka wari shananaba honabiyu miyam gi wakat ki damak chief minister gi office pung kun mari thong launa hangduna lei haina chief minister na phungdoki Tharamaduda saruk yakiba PWDR DNPR Commerce and Industries Power amadi IPR Minister Thongam Bishwajitna laidaba yum leizadaba singi yum sanaba Pradhan Mantri Awas Yojana Gramin gi makhada center da gilupa koti yankhai mathoi sanction tawduna leire haikibaga loinana R&D and PR gi makhada Kangpokpi district ko aina package taraga taruk yauri haiki amuromda chingda pamlo uriba singna tongan ba mahi marong thaduna sen thungi fibam fagatnaba honagadabani government nasu singi pothok sing adu leiduna mapalamda thadoknaba hotnari haiki issue tawringa da koi ising afaba thakpa phangre direct tamba phangnadre issue tawringa da koi lambi afaba chakpa ngamdre school afaba tamba ngamnadre please aikoi gi mindset se koi change amda toksen da thabak suba la ko mi sing phariba bulli base tawbigno haidna koi mass wina appeal tawrkan da koi development se yam thuna paikhan da bhona si me karino na koi gi pen da bama leiba matam da hana eta banne blockade na tawsalaga tawbu tawbunu aigi na kala piyo hana wari sabira kan da praja da wa ba piba ban blockade se lehendan bhona si madugi wari sanana ba pung kunmari khong hanga lai hai bidu nei na mayam thamjari se koi gi marak se da lairiba or ki rajniti ki khattaba ishel adu ba koi gi system sor kusna maram parga marak koi gi marchen gi marak ta communication wala kusna koi gi marak ta akoi wakhan manadaba natraga nushinadaba thora kusna maram parga akoi gi Manipur leibak se ingda dangdu leita do phigom da le ko se koi ni ngasi hingi haisa akoi masin nungsinana punna unity sagale har kana afaba Manipur ma sembada mateng pangbigani haibagi asado jamyam dege gi thamjari mamang na palamba pagi congress government na sangaram khiwa Anaupu district Kangpokpi gi office ani haibadi district information office amadi district social welfare office ani ase ngasi hoji musaka pairiba BJP government na amukhana ngasi sangakre hairiba office ani sangaba asina pagi BJP na Momangaida haibadi election mamangda district Anaupu haba bu yanenda phono khiba du hoji mak pagi district asigi onadi erenda bu singadu leitre haiba mayak sengle adu golone na chief minister na district kuding makta principal secretary mam haptuna hena kumang yokchun ba district ko henduna prime minister yauna ba report thagani haibi thajabasu pikre haibi thajabasing asi thabuk ta karam na uthor kadagi haibi di miyam punna ngai minap tari hoji ko nadi camera person superstar mgalone na palomjari ai ketemem premsan impact news Kangpokpi Chief Minister gi Kangpokpi khongchat ki lambida gangi fai amati kala pahar yorokpada mafamadu gi miyamna thoraktuna mahakpu taram okre nong churabasu masing yamnaba miyam amadi mahiroi singna CM bu oknabagi damakta welcome honorable CM and Biren Singh amadi long live and Biren haina thaba placard sing paiduna lambi gi nak yetta ngaiduna lairamki Achauba fam paiba khaktana mai pakpa nate mai pakpa haibasidi awana leitalaira maraktagi hogattuna miyam gi damak karigumba khara pangthokpa ngamba haiba sisu mai pakpagi khudam amani haina education minister Thokchom Radheshyamna phongdokre Kakching district ke manung chana Sekmaijin khunau da leiba smart universal academy gi taruk suba foundation day thoram da wafamasi minister na phongdokibane mahang hai exam da makok chongba mahiroi puthokpa khaktana afaba education purakpa ngamloi mama mapadagi hauna takpi tambiribo oza khuding makna mahiroi singda pukning thogatpa amasung luna loina biba mathautai haiki angangsingna koina khangba kanba nungsiwa support tawna wasigumagi afaba value system quality mayamse education gal akoi literacy gal loina salan biragadi akoi ngasi smart oina leiriba ngang mayamse sahi tarai matungna kun mangai matungna akoi isi local area singa afaba misak ngata oina ni ba thaba phangera phangwera afaba mi ngata piragadi afaba pon ngata thorani afaba santi leiba samajam soina oina ni yam sotha dana leirama jaga sida सरकार की स्कूल सिंगसु फजना और पाखरा लेरकुरी याम का हेना लेकाई या पामनरी बो स्टैंडर्ड यौना एजुकेशन पीब ngамदब मतमदा थोरकपुना अफबा आंगांग सिंग अफबा मिसक उथोकनी हाइदना एरिया से तोरकपसि यामना पुनिंग थौगतनगाय ओय यामसु नुगाइजै Lakadariba Manipur Assembly ki Nongjumi from the opposition party oriba Congress na namfu the inner line permit system ki bill ama pass taunaba honargani haina Manipur Pradesh Congress Committee
Congress Party ki Wangangloi Khumukcham Joy Kishan na phongdokre wafam asi ngasi Khundrakpam Western Bloc Congress Committee na sinduna tangkham awang laikai da Khundrakpam Kendra gi MLA TS Lokeshwar okpagi pangthokiba thoram aduga mari leinana phongdokhibani Khumukcham Joy Kishan hai BJP na luchingba government asina lamdam asida punna khundamina duna leiriba yelhomi kanjanaba ILP system ga mari leinaba bill ama assembly da puthoktu pass tawpham thoi Karigumba BJP na luchingba government asina ILPS ka mari leinana bill pass taunaba honadrabadi Congress Party na miyamgi apamba khangna private member resolution lauduna ILPS ki bill ama nampuda pass tawgani haina lauthoki nakalamuramda BJP na luchingba government asina Congress government na loishinba ngamkidaba UNC ki economic blockade loishin kibada apenba phongdoki adubu UNC ga sandainaba puraknaba hotnabada Manipur miyam ki interest sokpa thabak BJP government asina tawrabadi Congress Party na tumina laithokloi haina phongdoki loinana BJP na mikhal mamangda Churachandpur gi issue loishingani state asigi ngamkhai manungda lairib ancient IM yauna aina yadaba designated kem kaya takthokani haina laukhiba karigi thabakta pangthoktabano haina su Khumukcham Joy Kishan wahang tawki government asina nathai gra sakra so ko private member resolution ne putoga namdan yelum kannaba akoi adugumba law se bill pass honaba akoi opposition ke Congress sakra ki bukan ha se akoi niam the people kajan oi ke pagaton tongan lo group me am se punna maksik kannaba akoi bill nama chinsia da kana go force kan instigate tawraga Churachapu area da irang hon ki yo hon adugumba yo da Manipuri mabel jam lava mi mapan di punsi mangki kali kita mata government nasinam asugum asibang chang ase poloi to pungam dena akoi na ngam khide akoi public tangai Congress government nam pu da taw kiti matam dra makhau pona loi ge parties no kusi government paira de makoi di kali ngam de hai se leba me aba seng to sina ko tan Ngasigi thoramadu gamari leina na MLATH Lokeshwar na miyam gi mihut oina karaklaba minister oiningbana mangjil oiraga Party chongthok chongsin tauba MLA kaya leirakpuna center ne state asibu usittabani haina phongkhoki nakalamuramda BJP na luchingba government asigi luchingba oiriba nongthombam biren na mikhal mamangda Manipur apunba gi saktambu singnaba party ama oiriba NPF ka chatminnaroi haina lauramlaga mikhal gi matungda government semdaba yaroi haiba matagum party isiga punna chatminnakhiba laibak thibani haiki Lokeshwar na makha taradun ha UNC na kaukiba economic blockade asi BJP na luchingba government ama state asida laklabadi loishingani haikibaga loinana BJP na luchingba government asina blockade asi loishin hankiba asina mayek sengna takle madud economic blockade asi BJP na insinduna chathabani haina TS Lokeshwar na maral siki Congress ko thadadana amasung si Lokeshwar ko thadadana ai hum tamam se thagak ni na traba isa kadang minister unung be power painu ida ka ai ke praja ko jun tho cha pasibo karam sibo no sibo asigumba praja ki aseng minut amani hairaga isa ki daita masa kang daga isa na isa mo ai kang daga adun maram oduna masidi sentane pa ko de ko da ar ti thori se isa da daita le ba misa mo da de ngasi ko Manipur amanang thingala ka che amanang thingala ka tawle mayam se sumtau to mo DPC completed police constable male English ni taragahumdoi bets ki thongmi amadi Gurjan Singh na ngasi education minister amadi matamdugi DPC ki chairman TS Radhesham amadi works minister TS Bishojit ki yumda thomjin khre thongmi Singh adu ngasi nongmai bungda apunba mifam ama famlaba matung nungthil Kanchipur da leiba education minister TS Radhesham ki yumda thomjin bada mahak masa leremdabadagi mahaki loinabi unaduna wakat Singh tamki maduda hayeng ayupung taretta amuk laknanaba tanghalakpadagi thongmi Singh aduna nong ningom thongda leiba works minister TH Bishorjit ki yumda amuk thomjin kibani DPC completed police constable male English ani taraga humdoi bets ki Gurjan Waikhom Ibo Chaubina phongdorapada English ani taraga humdoi bets ki result haidok triba makhai makha taba bets ki thabak haidok tanaba haiki association asigi president Laimayum Nandakishorna phongdorapada makhoi gi demand sing asi atubu matamda phangandragadi makha taba akanba khongjang sing changsilakhi gani haina chekselwa thamki Angangsing isa singigi thabaksi mangol oinaba khonaba hairu sena khoi lakpani aduga hui sardi laimdre medam da unare medam ne am phajana ayeng pung tere kita lakpiro aduga khoi saga unanaba ma simbiramage haidna khoida bogdam mai de khoina hajerami 2013 gi constable men ji haidok diba makai di
मोइन अनोब लौखिबा 2016 दा लौखिबा 12 पास तो हाइदोप या हाइदोप पिगनु हैन सिम थमजरे अखोगी 13 जे लोशन द्रिबौ तंगनु लेता द्रिबौ अनोबा 2012 की क्लास पास 12 पास की पुलिस कांस्टेबल जे मसी हाइदोप पिगनु अखोगी पुरा लोशलगा मथंग मनाव नाइन हाइदोप पियु हाइदना अखोई सारदा अखोई हाइजबला लाखने करिगुम्बा अखोगी क्लास 12 की पासिना हाइदोगा 13 की सिना कोलहोबा तारगदी अखोई मखल मखा क्या की खोंजंग संगसन थासगी तरागमरी चेराउबु नुमित्ता थोखिबा गैंग रेप की थौदोक्ता चेनबा मियोय सिंह फांसी तौदुना अहकपा चेराक पीबिनबा लेंगा की मफमदा इमालुप तरेटना तक्सेलकली अपुनबा मणिपुर कनबा इमालुप अमकिल नोंगपोक लेंगाक अपुनबा नुपीलुप इम्फाल ईस्ट नोंगचुप इम्फाल मैरा पाइबी अपुनबा नुपीलुप इम्फाल वेस्ट थौबाल डिस्ट्रिक्ट यूनाइटेड वुमेन्स डेवलपमेंट ऑर्गेनाइजेशन अपुनबा नुपीलुप बिष्णुपुर डिस्ट्रिक्ट अमसुंग इरैपाक इनाद चनुरा लोइना सिलोन इचलना थौदोक अदुबु थमोय सोकना नुंगाइतबा फोंदोरकली कैशांपा जंक्शन दा लेबा नेशनल आइडेंटिटी प्रोटेक्शन कमिटी निपको गी इमा होल्दा नुपीलुप तरेट असिगी थौपुबा सिंगा पौमी सिंगा उनबदा अमकिल के प्रेसिडेंट पीएस साखीना हंदक थोकलिबा थौदोक अदुगुमना ममांगदा क्यारक थोखरे मखा ताना असगुम्बा थौदोक थोक्तननबा मियोय तरेट असिबु फांसी तौदुना यादे हाइबदु खंगहनबा मतम यौरे हाइकी लेंगाक पाइदबा एमएलए हुंफु असि मियोयबगी वाखल खंदबगी ममी तारे हाइना महाकना पेनबा फोंदोकी नाकलमरमदा थोरमदुदा सरुक याखिबा इमालुप सिंगी थौपुबा सिंगना गैंग रेप असिदा चेनबा मियोय तरेट असिदा नतना नुपी अनि अदुबु अथेंगबदा पुदुना चटलमलिबा मियोय अनि अदुसु अहकपा चैराक पीगदबनी याउसंग कुमहैगी मनुंग नतना थोकनिंगदबा थौदोक वाथोक कयागी हौरकफम ओइरिबा थबल कुमहै लेपननबा इमालुप तरेटना मियामदा अपील तौरकली लोइनना गैंग रेप असिगी मतांगदा सेमकिबा कमिटीना सिंदुना हयेंग पांगथोकदरबा रैली अमदी कमिटी असिना चंगसिलकपा खोंजंगसिंगदा इमालुप तरेट असिना अवांगबा थाकता सगतकनी हाइना फोंदोकी असेंबली की चौकरी हुंफुदा फंबीबा अखोगी एमएलए मंत्री हुंफुसे मसी मखोइसी मियोइबगी वाखन खंद्रबरा कइनोम तौरे बहाने कांग्रेस सरकार की मतमदा इमो ऐसा इमो गई खांगमदा हंजल हंजन इसाना होम पाइबिरिङैदा मी अमा खक्ता ओरसु अनि खक्ता ओरसु फारसी तौरा हातपियो हाइबनी नुपा अमा फारसी तौखरे अनि खक तौखरे हाइरगदी मखा चथर ओइ हाइबा सरकारना फजना ngसाइगी तौरिबा अरानबा चलिबा मयामसे फजना तौबिरमबा तारगदी नुपी अनि मोइ तरेना इजत मांगहन बिरिबा असे थो मोइदरा हाइबा वाफम असे थमजगे अखोइना ममा अमा ओइना मचा अमदा हाइफम थोपा वादी ngasi बीजेपी ना पालिबा चीफ मिनिस्टर ओइबिरिबा बिरेन गी मफमदसु हुजिक महाकी पेरोता गेंग रेप तौबिबगी थौदोक असिदा बिरेन मसामक्सु लेबाकी ओइबा वाखन चेनबा इसा अमनि हाइना थमजगे अदुना महंगना अकनबा एक्शन लौखटबिरागा हाइरिबा मियोइसिंगसे महंगना फारसी तौबियो थौदोसिबु यानिंगदबा फोंदोक्तुना ngasi Kangla Sagom Sang Maira Paibi amadi Neta Club na laikai asigi community hall da wakat mifam chathakre wakat mifam aduda saruk yakibi nupi amana phongdorakpada thaudok adu nupi khunai gi mayokta chatharakpa thawong amani masi akan mamong da condemn tawbaga loinana chenariba miyoi sing adubu ain gi matung inna ahakpa cherak pigadabani haina demand su tarokli गैंग रेप असिगी मायोक्ता लाखलिबा अप्रैल कुनगा तरेट हयेंग मास रैली अमदी मियामगी ओइबा मिफम अमा अयुक पुंग मापन ताबा मतमदा डीएम कॉलेज गेट लेबा इमा खुंथोक हनबीदा कोर कमिटी अगेंस्ट डिफाक्टुंग गैंग रेप ना सिंदना पांगथोकलगनी हाइरी मास रैली अमदी मिफम असिबु लमदम असिदा लेरिबा तोंगान तोंगानबा ऑर्गेनाइजेशन सिंग अमदी मैरा पाइबी लुप सिंगना मपुंग फाना सगतपिनबा चेरोल अमदा खंगलकली International Astronomical Union IAU na Manipuri macha scientist Guneshwar Thangzambu ikai khumnaba utuna asteroids amabu Thangzam haina ming thonkhre hana 1981 EF14 haina khangnaramba asteroid asi Thangzam haina khangnargani Guneshwar Thangzam na astronomical research ki lamda tauba thabakpu singthaduna mahaki mingdagi Thangzam haibasi lauthoklaga asteroid asi gi ming thonkhibani Guneshwar Thangzam hauzik Germany ki Göttingenda leiba astronomy amadi astrophysics ki research institute ama oiba Max Planck Institute for Solar System Research MPS da down spacecraft data sizinarga spectral analysis of vasta's compositional heterogeneity haiba hiramasida research tauri
International Astronomical Union IAU haibasi astronomy gi lamda PhD level amasung masidagi henbada professional research A7 education gi lamda active oina thabak tawriba professional astronomers singi oiba malengi thakta leiba association amani. Imphal City Buluna na thamnabagi pandamda paikhalakliba Imphal Sewerage Project ki fibam PHED Minister na ngasi yangsin khre yangsin khongchat asigi ihan hanbo ina lamfel pata leiba sewerage treatment plan gi fibam yangsin khi treatment plan asi atubu matamda seasonaba yabagi fibam da leirambada minister na nungaiba phungtoki khongchat asigi makha chatharakpa oina project asigi saruk ama oina rims road amadi thangmaiban watham leirakta lainungda huttuna pipe fumbagi thabak chathariba mafam singsu yangsin ki PhD Minister Losi Diko na phongdokibada miyam da modern sanitation gi khudong chaba phanghangadoriba project asi tha ani humgi manungda mai pakna loisinba ngamlagani magna makha taradun hai English ani ga taraga taruki January mari da hakiba yuhana maram oiraga project asi gi concrete pipe khara amang ata thoki nongi fibam na fab parabadi pipe sing asi numit kunga mangani fawgi manungda semjin bangamgani haiki City Sibu Anoba Mayon Amada Purakadoriba project asi mai pakna chana hanaba honabada department khaktana yaroi miyam gi su achoba thodang lei haina mahakna phungdoki ngasi khongchat adu da PhED gi additional chief engineer L Swami Kanta su sarwyaki. My request is to any kind of project in the state, I think people's participation, people's support is also required. Not only the department, not only the project people, but the mass participation is required in any kind of development. So here, I see that there is a positive participation from the public, that they keep telling me that this is not done, this is not done. So this is the participation of the people. They are not complaining, but they are complaining something to be done. So I appreciate the people. Without complaining, without giving suggestion, how can we go forward? Lamdam sigi miyam na anae yaroko matamda karamba hospital da karamba doctor lay amadi karamba matamda duty tabagi haiba khangnanaba helpline number ama ngasi medicine healthcare and consultancy service kauba loop ama hangtokre Manipur Press Club ta pangtokiba thoram amada hangdokiba helpline asigi number na 01130506123 ni amukan haizirake 01130506123 ni Haina Medicine Healthcare and Consultancy Service ki Managing Director Moirang Them Pibarel Maitaina Lauktoki. Hariba number asida ana layinga mari lainaba wafam kaya khangbang ngamlagani loinana arapa amadi anakpa mafam singda lairiba anaba singna number asida phone tawduna ambulance kauba makhal khudingi hidak langthak sing yum da yauhanbagi khudong chabasu fangani hairi. Sigi helpline number sigi akoi kanabana kaino hai kanda yumda laina ngasi akoi Manipur leiba hospital singsida Dr. Kanatani even surgery ki Dr. Hayeng Kanatani natra ngasi kana lege even akoi na private ki Dr. Hospital su kana Dr. Tani haibana chingba sigak natana akoi laboratory sample kino lab amada mana ngasai gi test ama taw matam da paisa kya changani haibana chingba se yumda laina hangpi yana bagi ade even operation tawdaba procedure am leire se paisa kya changani haibana chingma mayam da koi decision making se yumda leiringe da yana ba hosana la kana do gi problem se kitang koi solve tawna baina koi launch tawjaban Matang sa the break am lozage Manipuram di malangi tungan ba ipaw single na ikoi break tigam tun hanjar ke impact news pumi dieng ta don review break matung da mayabo mukana taram nokchari Thawbal district ki Nongpok Sekmai police station gi manung chana leiba ukhong sang mai lekai da Thawbal athokpam awang lekai da gi Khangyambam Santospu Police Constable amana nongmaina kaptuna hatkibagi mayokta wangjing da wakat mifam chathakre wakat mifam adu Santos na oza oiramba IRE group of institutes na sinduna wangjing devi mandapta chathakibane institute asigi oza amadi mahiroi kayana wakat mifam aduda sarukyaki wakat mifam loi sing aduna aikoi gi oza Santos piu achumba wayal pami oza hatpa chairak piu hai na thaba placard sing seasonaki institute asigi principal oiriba Rajib Kumar Nareng Bamna Athuba Matamda Mara Labor Constable Adu Matik Chaba Chairak Piu Haina Fundoki Amoromda Misisibu Yaningdaba Utuna Ngasisu Thawbal Athokpamda Mafamadugi Miyam Tholaktuna Lambi Tingbagi Kongjang Jangsenki Numingba Matamda Thawbal Police ki team ama laktuna Miyam Adu Tankaibaga Loinana Lambi Tingba Adu Hangdoki Myanmar Army na UNLF ki kedarni haiba nupa amaga nupi amaga ngarang numidang fare haina impact news na fangba paw man hairi makoi ani narcotics checkpost tagi Kuntong checkpost tagi
Kontong Taba Lambida More Gate number 4 dagi Fabani Heidi. Shelga Mioi Bagi Punsiga Mantik Naba Yaning de Hainangasi Tera Lukram Lairaki Lukram Mamang Kaitel da Wakat me from Ama Pankre Lukram Lairak Youth Club Amadi Lamdamatuki Maira Paibi Lup Anina Sindana Pangtoki ba Wakat me from Aduda Chatliba Chahi Sigi February Taraga Taruki Ayuk Pung Tare Taba Matanda Tera Lukram Lairak Talaiba Laikidraba S Amubagi Machanupa Soibam Dhanbirbu Masana Masabu Lalho Lup Amagi Ming Sezenarga Mioi Karana Faki Farba Mioi Esigi Punsiga Mantiknaba Oina Mioi Singasina Tungan Ba Lalho Lup Karagi Ming Sezenaduna Mobile Phone Gi Kutangda S Dhanabirgi Imung Manungda Lupakoti Ani Demand Ama Taroki Imung Manungi Mioi Singna Tawfam Kangdana Lairingai February Kunguhumdoida S Dhanabir Mashagi Yumda Halakraba Matung Mioi Ahum Police na Fagat Ki Asi Gumlaba Lamdamasida Toina Tokpa Togdo Asi Makatana Lamdamasida Amuk Toktanaba LLYC Gi Secretary Tej Kumar Lukram na Miyamda Pauzel Pirakli Katon Dhanabi Asi Isam Chamba Mioi Amani Adumai Togdona Sumai Togda Isam Chamba Miyamda Rensam Talaga Sumaina Pataba Kangbu Apavo Aram Gira Patavo Gra Habdi Narun Asingbo Oigera Oidabra Makoina Hariba Port Asi Sumai Tauram Bahibasi Yam Tina Atuki Matik Akui Penja Dabadegi Nasi Wakat Mifam Si Pamjabani Tibetan Luchingba Dalai Lama Bu Arunachal Pradesh ki Tawang da Changhan Ganu Hairbasu Indiana Changhan Kiba Madugi Matungda Arunachal Pradesh ki Lam Taruk Chinese Londa Ming Thonjilakpadagi India China Nigi Muknabagi Chang Hengalakli Haina Revolutionary People's Front ki Secretary Publicity Robin Kumanna Cherolamada Fungtorokli Karigumba Indiana Hausik Laurakliba Fireb Asi Handok Trabadi Madugi Mahai Afaba Oiroi Hainasu China na India da Akanba Chaksal Wafam Tamlakli Assam ki ngamkhai oiba Lamsing Mizoram Meghalaya Arunachal Pradesh na chingbada security ki fibam na singna thambagi pau lady asida natana Imphal airport ta land ki aircraft taduna changyeng fau tawkre UNC ki economic blockade manungda land ki aircraft ta thau holakhiba du land ki changyeng ni masina taklibadi China amsung India ki marakta karigumba land tholaklabadi Weshabu land bung oihannaba India na same sari haibani haina cherolasina makha tari Advocate General Kanbada Manipur Macha Nataba Mioi Kanba Yaroi Haina Mahiroi Lup Kayana LMS Law College Geta Wakat Mifam Chatakre All Manipur Student Union MSU Musung LMS Law College Student Union na Sinduna Wakat Mifam Adu Chatakibani Mifam du Saruk Yakiba MSU Gi President Sarangte Manjit na Fungdorakpada Manipuri law namadi lamdamasigi laihau mayek sing na khangdaba mioi amabu Advocate General ohen bahaibasi khunai asigi mangjabani lamdamasida chaurakpa Manipuri loan khangba matik chaba mioi da Advocate General gi fam hapkadabani haina Chief Minister da memorandum amasu athuba matamda pisilagani haiki Laingak amasung mari lainaba department sing na hiramasida mityeng changbiduna thabakta onthokpina basu appeal tarokli Lamdam sigi lengak londa achouba ahoba maka khunai punchirol da lakpa yabagi mom maka ngasigi lengak asina semlak liba sigi mayukta phamja bakot mifamni tasengna wi lengak asigi oil thoda ge achouba makok oirakadoriba Advocate General khanba matamda lengak pasing asina koigi mijo mian chama ko khanlakani haibagi ba dugu mamaka phongdol li hom sita sing lebak thiba maka oi maramana tasengna lebak amagi oil thoda ngakpa matamda lebak adugi koigi laisa khangba lehau masak khangba aduga tongan ba hingminari ba furup kuntra gani pal asigi koigi tradition custom aduga magi culture khangba myoising asigi maraktagi khanbiu madu natragadi akanba movement amakak laknaba ngasigi lengak asina baton tawbani haina logoni Manipur da Labor College singi part-time assistant professor Chatret ka subna ahungi regularize tawbugi matangda hanna palamba government na lawramba firep adugi mayokta Manipur High Court ta chathariba case asi Manipur laingak na warishin purakna bahona biu haina desamna thadorpa cherolamada khagalakli Malengi mafung kya da pangthok nabugo Manipur da su Intellectual Property Day gi thoram pangthokre Innovation Improving Life haibat hiramda Manipur Science and Technology Council gi makada laiba Patent Information Center amadi Imphal College na sinduna ngasi college asigi da pangthokhiba thoramda Manipur Science and Technology Council gi scientific officer RK Pritamjit na haikibada mioibana hingliba punsi mahing asida anoba potlam puthoktuna karamba kanaba pigadagi haibagi matangda thizenba amadi mahiroi singda intellectual property gi kanaba khangan nabagi pandam da thoram asi pangthokpani haiki sector manga khaija batare ahan bada khoi climate change khoi ngasi man prithvi da hongiba climate change gi
ꯐꯪꯂꯤꯕ ꯆꯩꯊꯦꯡ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯁꯣꯂꯨꯁꯟ ꯃꯦꯖꯔ ꯊꯤꯅꯕ ꯑꯗꯨꯒꯨꯝꯕ ꯃꯇꯥꯡ ꯈꯔ ꯑꯗꯒꯤꯗꯤ ꯍꯦꯜꯊ ꯁꯦꯛꯇꯔꯗ and then agriculture sector then education amadi communication sigumba sector sing asida ngasidagi thijal haraga anauba hena puthok le haraga akoi punsi sida hena nungaiba mahing ama purakpa ngamnabagi kudong chaba du ngasigi mayam ge famda khangnanaba amadi satra singda intellectual property gi matang da su hena makoida idea du pire haraga koi manipur dagi su hariba IPR gi maram sida koi satra singdagi innovation mayam ama tholakadra haibagi asa du gi pandam da koi program se pangthok sabani Haukibe April Kungamari amadi Kungamanga da Manipur Police ki team singna Imphal East Bisnupur amadi Imphal West ki tongan ba mafam singda thiba humba ki thabak chathabada tongan ba lalholup singi mioi ahum faba ngamkre haina Manipur Police ki PRO na thadorpa cherol amada khangalakli mioi sing adudi New Kaithel Manbi dagi Laifrakpam Prem Kumar atopoming Babu atopoming Sangai chahi kuntragani thoi mahak Pripak VC gi mioi ni anisuba mioi duna Senapati gi Chaiba village tagi TH adu atopming AD Tyson atopming Pantigai chahi nifugumdoi sure mahak JetUF ki mioi haidi ahum suba mioi duna Kaupungi Namkau Long Part 2 dagi JetUF ki Mansi Palai chahi kuntraga Nipan suraba mioi haidi ngasi Cookie Student Organization KSO More na More Town manungda lairiba dukan hotel office School amasung atopa institution singi shine board banner da Chandel district Tharamba Khudingmak takthok tuna KSO More gi campus ta mai thadok tuna manghan kre hairi Athuba matamda khoi KSO More na More manung sida dukan ne hotel office school institution mayam sida pau piningi hapta magi manungda Manipur district thabiu haina aruba oina KSO More gi da trap dagi ehakna thungdokje ngasi Maitai Council More gi conference hall da All Manipur Working Journalists Union Amju gi More da branch ama hangbagi thoram pangthokre thoramada da Amju gi acting president Sri A Bhakta General Secretary Azit Ningomba amasung More da leiba atopa community luchingba singna su saryaki Amju gi site tagi More ima Kaithel gi mathakta leiba Amju More branch office ki sengwat sagatnabagi damakta lupa 5,000 gi mateng panglamki Universal Friendship Organization UFO na sindana Maitai Huel Lalong Sintam Sanglen Sajal Academy More branch ki anishuba raising day ima kondong lairembi haraubungda ngasi pangthokre thoramadda tramathoi suba sam rifles More gi Lieutenant Colonel Surendra Kumar na phongdokhibada UFO na Manipur gi lam khuding maktagi laikai khuding maktagi volunteer sing khongotuna Manipur asibu Khatna Chainaba Yaudaba Masagi Chanabibu Chetna Ngakpa Unity Oiba Leibak ama Oihanaba Aruba Thaudang Lauriba si Mai Pakpo Oisano Haiki Sahitya Academy New Delhi na sinduna lamdamasida lairiba naha oriba aiba singa unaduna saireng saidinnaba amadi wari pathokpagi thoram ama ngasi DM College campus ta leiba Dev Literature Hall da pangthokre thoramasida naha aiba kayana saireng amadi wari paki Maitai ki chahi hauba sajibu thada ikal na sinduna sajibu khudol tambagi thoram ama haukiba April 16 da Assam gi Hojai district ki manung chana leiba Lanka da pangthokre thoramadda Lanka gi Gaubura Thiam Singaba da thoram mapu oiduna pangthokhiba ahumrak suba sajibu khudol tambagi thoram aduda mafam adugi masak naiba mioi kyana saryaki thoramadda ikal gi maikai dagi Lanka gi ahal laman singda sajibu gi khudol tamdun ikai khumnaki Kagempali Pantaktagi Chahi Humputraga Mari Suraba Mioi Ama Yumdagi Tokibadagi Hanjelaktre Hariba Mioi Asigi Mamingna Kumukcham Singhajit Kawi Mahak Thasgi Kulgomdogi Nungtilpung Mari Helakpamatamda Yumdagi Tokibadagi Hanjelaktabani Mioi Asina Yumdagi Tokimatamda Kongrau Amuba Furit Angoba Litki Mioi Asi Wakal Khara Choire Hari Kana Gumbuna Hariba Mioi Asi Tengnabirabadi Manaknapa Police Station Natraga Kagempali Pantakta Laiba Kumukcham Susil Da Pau PBU Hari
Hauzi ngasi nongmagi sanabagi pau pizari. Imphal pumbagi oina Prime Minister Narendra Modi ki initiative makhada lokalakpa Uzra haina mingthonba nupamacha madi nupimacha gi oiba CAPF under 19 Talent Hunt Football Tournament Manipur gi oina lakliba me amadagi tara fauba Kumalampak Man Stadium da pangtokadori. Hariba tournament asigi mangjongna IZR South na sinduna Tulihal Army Camp ta leiba manga suba JNK Rifles na ngasi media interaction gi thoram ama pangtokre. Thoramadu 9 Sector Commander Brigadier JS Bansalana haikibada Tournament asida nupi gi team Nipan amdi nupa gi team Nipan na saruk yari. Tournament asida champion oiraklaba team na Shillong da pangtokadariba zonal level tournament ta saruk yagani. Maduda mai palklaba team na India gi capital New Delhi da pangtokadariba national level tournament ta saruk yagani hairi. Opening ceremony is scheduled on the 1st of May starting at 2:30 p.m. at Kumalampak Main Stadium. The closing ceremony will then be held on the 10th of May again at Kumalampak Stadium at 2:30 p.m. Other than this, the league matches and the other matches will be held every day starting from 1st to 10th of May. 2 matches in the morning starting at 8:30 and 10:30. And if matches are scheduled as per fixtures for the afternoon, they will be starting at 1:30 and 3:30 p.m. Hauzik Chathariba Hanba Sangai Trophy Veteran Football Championship Yaitokre Hairi RK Fortune Developers Private Limited ki Managing Director RK Ramesh Shorgi Sentang Makada All Manipur United Veteran Football Association as Sinduna Chathariba Veteran Football Championship asi Nongchingi Fibam Patabana Maram Oirega Makha Taba Matam Ama Leptriba Fauba Yaitokre Haina Football Championship asigi convener na Thadrok Cherolamana Kangalakli Nakalagramda NSPC Loktak Project is Santa Makada All Moirang Football Association as Sindan Thasigi Kuntradagi Haugadriba Tara Suba Loktak Trophy Invitational Football Tournament Moirang Multipurpose Higher Secondary School gi Sanabungda Football Team Nippon Saruk Yaduna Chataragani Haina All Moirang Football Association gi Organizing Secretary na Thadrokpa Cherolamada Kangalakli Ahanba Paradise Union Pungdongbam Pupu Cup under 17-9 aside football tournament CYFC Chingkham Amadi YLL Kundrakpam Ani Mai Pakre Pupu Pungdongbam na Sinduna Lamlai High School Pungdongbam gi Sanabungda ngasi sanakiba tournament asigi Ahanba league match amada CYFC Chingkham na LYPOC Matripukribu yamna laktana panjan mangamada maiti piki Chatharakliba tournament asigi ngasi sanakiba anishuba league tana YLL Kundrakpam na UFC Lamlaibu panjil Mari Sinoda maiti pi bangaki Chatharakliba football tournament asida team kungama thoina group Mari thokna khaidoktuna sarukyari Hayeng tournament asigi Makha Taba league match ani sanargani Ahum Suba district level 15 days non-residential football development coaching camp English ni taragataret ngasidagi Khangabok Part 3 Moirangpali playground da hokre Karachi Youth Sporting Association as Siliba coaching camp adu Khangaboki MLA Okram Surjakumar na hokdoki camp adu da punna sanaroi yangkai ga nithoina saruk yari loinana hokdokpan numit asida football exhibition match amasu pangtoki Arabida bulletin is headlines samhuna me am thamsake Kurungi matungda Kangpokpi da su Chief Minister Biren Butaram Okre District City Office ani Chief Minister na sangakre Mai pakwa haidu si miyang di yaifana ba thabak tawba ngamba duni haina Minister Rajesh Yamna phongdokre Lakiba nongdumi pamda ILP bill pass tawnaba Congress na honaragani haina MLA Joy Kishana phongdokli Paknong gang rape ta chenaba mioi singda akpa chaira panghangadabani haina lainga ki mafamda nupilu taret na takselapli Amasung International Astronomical Union na Manipuri scientist Guneshwar Thangzam hu ikai kumna utun asteroid amu Thangzam haina